ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁ 29 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯨꯝꯗꯨꯗ ꯆꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯦ ꯅꯨꯡꯁꯤ꯫ ꯂꯟꯊꯣꯏꯕꯁꯨ ꯁꯣꯐꯥꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯐꯤ ꯑꯄꯥꯕ ꯑꯃ ꯁꯨꯞꯇꯨꯅ ꯍꯤꯞꯂꯤ꯫ ꯁꯣꯐꯥꯗꯨꯒꯤ ꯃꯈꯣꯡꯗꯅ ꯍꯥꯗꯣꯛꯈꯤꯕꯒꯤ ꯃꯐꯝ ꯈꯔꯁꯨ ꯂꯩꯔꯤ꯫ ꯅꯨꯡꯁꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯈꯪꯂꯤ ꯂꯟꯊꯣꯏꯕ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕꯅꯤ ꯍꯥꯏꯕꯗꯣ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯃꯅꯥꯛꯇꯨꯗ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯂꯤ꯫ ꯂꯟꯊꯣꯏꯕ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ, ꯌꯥꯋꯜ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯣ, ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯐꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯉꯔꯥꯡꯒꯤ ꯃꯍꯤꯗꯣ ꯐꯖꯅ ꯄꯥꯜꯂꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯅꯣꯝꯂꯤ꯫ ꯍꯟꯗꯛꯇꯤ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯂꯤ꯫ ꯇꯨꯝꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯑꯣꯐꯤꯁꯀꯤ ꯃꯤ ꯑꯇꯣꯞꯄ ꯁ꯭ꯇꯥꯐ ꯂꯥꯛꯂꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏ꯫ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤꯁꯦ? ꯂꯟꯊꯣꯏꯕ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯎꯏꯔꯤ ꯃꯥꯅ ꯎꯔꯤꯕ ꯅꯨꯡꯁꯤꯒꯤ ꯁꯛꯇꯝ, ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯪꯂꯥꯟ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯀꯥꯕꯛ ꯃꯃꯤꯠꯇꯨ ꯄꯥꯡꯂꯒ ꯅꯨꯡꯁꯤꯕꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯅ ꯍꯥꯏꯔꯞ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯐꯖꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯨ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯥ ꯃꯇꯣꯝꯇ ꯈꯪꯂꯗꯨꯅ ꯐꯤꯡꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯀꯣꯌꯦꯡ ꯌꯦꯡꯂꯤ꯫ ꯋꯥꯈꯜ ꯇꯞꯅ ꯇꯧꯏ ꯃꯐꯝꯁꯤꯗ ꯃꯥꯗꯤ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ ꯍꯥꯏꯗꯨꯅ꯫ ꯂꯟꯊꯣꯏꯕ ꯋꯥꯈꯜ ꯍꯥꯏꯔꯞ ꯇꯧꯗꯨꯅ ꯍꯧꯈꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯕꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯤ ꯇꯥꯛꯄ ꯃꯐꯝ ꯑꯃꯅꯤ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯕꯤ꯫ ꯂꯟꯊꯣꯏꯕ ꯎꯪꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯗꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕ꯫ ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ꯫ ꯑꯕꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯗꯨꯅ, ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯇꯝꯊꯣꯛꯂꯒ ꯐꯩ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯄꯨꯝꯕ ꯑꯩꯗꯤ ꯈꯪꯂꯦ꯫ ꯑꯩ ꯅꯪꯕꯨ ꯀꯔꯝꯅ ꯊꯦꯝꯒꯅꯤ? ꯊꯦꯝꯂꯛꯀꯅꯨ꯫ ꯑꯕꯤ ꯂꯟꯊꯣꯏꯕꯕꯨ ꯌꯦꯡꯂꯗꯨꯅ, ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯀꯞꯊꯣꯛꯑꯣ꯫ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯊꯣꯛꯈꯣ꯫ ꯅꯪꯒꯤ ꯃꯆꯥ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯣꯏꯗꯅ ꯏꯪꯒꯅꯤꯅ ꯈꯜꯂꯤ꯫ ꯂꯟꯊꯣꯏꯕ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯀꯞꯂꯤ ꯃꯈꯣꯜ ꯊꯣꯛꯇ꯫ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ꯫ ꯑꯥꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯦ ꯑꯁꯤꯗ ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯑꯗꯣ ꯋꯥꯈꯜ ꯂꯥꯡꯐꯥꯡꯗꯤ ꯈꯜꯂꯝꯒꯅꯨꯀꯣ꯫ ꯑꯕꯤ ꯍꯥꯏꯔꯞ ꯅꯣꯛꯂꯗꯨꯅ ꯐꯥꯒꯤꯃꯨꯛ ꯇꯧꯔꯛꯂꯤ꯫ ꯑꯩ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯒꯥꯔꯤꯃꯨꯛ ꯊꯧꯔ ꯆꯠꯈꯤꯅꯤꯀꯣ, ꯑꯊꯤꯡꯕꯁꯤꯗ ꯑꯃꯨꯛ ꯊꯝꯃꯝꯅꯤ꯫ ꯂꯟꯊꯣꯏꯕ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯍꯥꯏꯔꯛꯂꯤ꯫ ꯐꯔꯦ, ꯂꯩꯔꯝꯃꯨꯀꯣ꯫ ꯂꯟꯊꯣꯏꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯑꯕꯤꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯗꯨꯅ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯇꯞꯅ ꯆꯠꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯃꯥꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯀꯟꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯀꯅꯥꯗꯕꯨ ꯇꯥꯏꯅꯔꯨꯅꯤ ꯃꯥꯒꯤ ꯄꯦꯟꯗꯕ? ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯈꯪꯂꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯈꯪꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯅꯥꯏꯇꯣꯝ ꯄꯦꯟꯗꯕ ꯄꯣꯛꯆꯕ ꯅꯠꯇ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯂꯟꯊꯣꯏꯕ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯀꯥꯎꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯇꯞꯅ ꯂꯨꯞꯁꯤꯟꯈꯤꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯑꯔꯦꯝꯕꯗ ꯇꯥꯔꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ, ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯤꯠꯃꯥꯡꯗ, ꯅꯥꯀꯣꯡꯗ ꯎꯗꯨꯅ ꯇꯥꯗꯨꯅ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯔꯦ ꯃꯐꯝꯗ꯫ ꯂꯟꯊꯣꯏꯕ ꯇꯁꯦꯡꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯋꯥꯔꯧꯕ ꯄꯣꯛꯆꯩ, ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ꯫ ꯊꯣꯛꯂꯤꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯧꯈ꯭ꯔꯕ, ꯆꯍꯤ ꯀꯌా ꯂꯥꯟꯈ꯭ꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯀꯞꯂꯛꯂꯤ꯫ ꯊꯦꯝꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯆꯤꯟꯗꯁꯨ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯛꯂꯤ꯫ ꯌꯥꯝꯕꯨꯡꯒꯤ ꯅꯥꯎꯕꯤ, ꯉꯁꯤꯁꯨ ꯅꯪꯒꯤ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯆꯦꯇꯥꯅ ꯐꯥꯎꯕ ꯃꯅꯥꯎꯋꯥꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯁꯦꯜ ꯈꯔꯅ
ꯎꯕ ꯐꯪꯅꯗ ꯇꯣꯉꯥꯟ ꯀꯌꯥꯗ ꯂꯥꯞꯅ ꯊꯝꯕꯤꯔꯤꯕ? ꯂꯟꯊꯣꯏꯕ ꯂꯦꯞꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯂꯤꯕ ꯁꯦꯡꯂꯕ ꯋꯥꯍꯩꯅ ꯃꯆꯟ ꯅꯧꯃꯤꯕꯨ ꯁꯣꯟꯖꯕ. ꯕꯤꯔꯥꯡꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ. ꯉꯝꯂꯣꯏꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ. ꯃꯈꯣꯏꯅ ꯁꯣꯏꯈ꯭ꯔꯤꯕꯅ ꯍꯥꯏꯔꯝꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯩꯅ ꯂꯩꯍꯜꯂꯣꯏꯌꯦ. ꯉꯔꯪ ꯉꯪꯗꯨꯅ ꯀꯟꯅ ꯀꯞꯂꯤꯉꯩꯗ ꯑꯕꯤꯗꯨ ꯆꯪꯂꯛꯂꯤ. ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯟꯊꯣꯏꯕꯗ ꯄꯤꯔꯛꯂꯤ. ꯂꯟꯊꯣꯏꯕ ꯇꯞꯅ ꯂꯧꯏ, ꯑꯗꯨꯒ ꯃꯈꯨꯝ ꯍꯥꯡꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯏ. ꯑꯝꯕꯤ ꯂꯟꯊꯣꯏꯕꯕꯨ ꯌꯦꯡꯂꯗꯨꯅ, ꯀꯞꯄꯤꯔꯣ ꯅꯨꯄꯤꯗꯧꯅ? ꯅꯨꯄꯤꯗꯅ ꯀꯞꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕ꯭ꯔꯣ? ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯇꯥꯃꯣ? ꯑꯝꯕꯤ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ, ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯀꯞꯄꯣ ꯌꯥꯏꯌꯦ. ꯑꯗꯨꯕꯨ ꯀꯞꯄꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯣꯜ ꯄꯨꯔꯛꯄ ꯉꯝꯂꯣꯏ. ꯀꯩ ꯀꯥꯟꯅꯅꯤ? ꯏꯁꯥ ꯋꯥꯔꯒ ꯈꯅꯥꯎ ꯀꯪꯂꯒ ꯇꯣꯛꯀꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯜꯂꯝꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏꯗꯧꯅ ꯊꯧꯅꯥ ꯄꯥꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯃꯤꯠꯇꯒꯤ ꯄꯤ ꯏꯔꯤꯛ ꯑꯃꯠꯇ ꯁꯤꯟꯊꯗꯅ ꯌꯦꯛꯅꯕ ꯀꯌꯥꯒꯤ ꯃꯥꯡꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯇꯥꯏ. ꯑꯝꯕꯤ ꯈꯣꯟꯖꯦꯜ ꯇꯞꯅ ꯁꯣꯜꯂꯤ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯄꯣꯟꯇꯦ ꯇꯧꯔꯤꯁꯦ. ꯂꯟꯊꯣꯏꯕ ꯁꯣꯜꯂꯤꯕꯗꯨ ꯇꯥꯗꯨꯅ, ꯇꯥꯔꯤꯌꯦ. ꯑꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ. ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯂꯩꯅꯩ. ꯏꯍꯦ ꯀꯥꯎꯏꯅꯦ, ꯑꯇꯩ ꯂꯩꯔꯤ. ꯅꯨꯡꯁꯤꯗꯣ ꯑꯃꯨꯛꯇ ꯐꯣꯟ ꯇꯧꯕꯤꯌꯨ. ꯂꯟꯊꯣꯏꯕꯗꯤ ꯏꯄꯪ ꯄꯪꯅ, ꯀꯩꯒꯤ? ꯍꯣ ꯄꯥꯈꯠꯂꯝꯃꯅꯤ, ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯅ. ꯂꯟꯊꯣꯏꯕ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯐꯣꯟ ꯄꯥꯏꯗꯕꯅꯤ. ꯑꯗꯨꯒ ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯝꯃꯣꯏ. ꯍꯔꯥꯎꯔꯝꯅꯤ ꯑꯩ ꯂꯩꯇꯕꯒꯤ. ꯑꯝꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯂꯤ. ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯩ ꯈꯪꯗꯦ. ꯑꯗꯣ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯕꯤꯈꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯔꯒ. ꯑꯝꯕꯤ ꯂꯟꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯂꯟꯊꯣꯏꯕꯅ, ꯀꯩꯅꯣ ꯇꯥꯃꯣ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯐꯣꯟ ꯑꯝꯇ ꯄꯥꯏꯗ꯭ꯔꯣ? ꯄꯥꯏꯗꯦ. ꯅꯪꯁꯨ ꯐꯣꯟ ꯑꯃ ꯐꯥꯎꯕ ꯂꯩꯔꯒ ꯄꯥꯏꯍꯟꯗꯕ? ꯂꯟꯊꯣꯏꯕ ꯃꯃꯤꯠꯇꯃꯛ ꯌꯦꯡꯂꯛꯂꯤ, ꯋꯥꯗꯤ ꯉꯥꯡꯗꯦ. ꯑꯗꯨꯅꯅꯤꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯒ ꯅꯪꯒ ꯊꯕꯛ ꯆꯠꯄꯗ ꯅꯣꯡꯃꯗ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯇꯥꯗꯦꯗꯤ. ꯐꯣꯟ ꯄꯥꯏꯗ꯭ꯔꯗꯤ ꯇꯧꯔꯛꯇꯕ ꯇꯥꯕꯅꯤ. ꯅꯪꯁꯨ ꯌꯥꯏꯅꯦꯀꯣ. ꯃꯤ ꯑꯉꯥꯡꯗꯨꯅ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯋꯥꯒ ꯂꯩꯔꯝꯃꯕꯗꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯐꯝꯂꯒ ꯊꯝꯂꯝꯃꯅꯤꯅꯦ ꯃꯥꯗꯤ. ꯑꯗꯨꯕꯨ ꯑꯩꯅꯔꯣ? ꯐꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯏꯅ. ꯀꯩꯗꯧ ꯐꯝꯂ ꯊꯝꯗꯧꯔꯤꯒꯦ? ꯅꯪꯁꯤꯗꯤꯕ. ꯏꯆꯥ ꯅꯨꯡꯁꯤꯗꯣ ꯌꯥꯝ ꯋꯥꯅ ꯈꯪꯂꯝꯃꯅꯤꯗ. ꯑꯩꯒꯤ ꯃꯤꯆꯪꯗꯤ ꯅꯣꯡꯇ ꯆꯪꯗꯦ. ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯀꯩꯁꯨ ꯇꯧꯗꯦ. ꯊꯩꯕ, ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯔꯝꯕꯒꯤ ꯆꯦꯟꯅꯕꯅꯤꯀꯣ. ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯝ ꯂꯧꯈꯠꯐꯝ ꯂꯩꯔꯣꯏ. ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁ ꯉꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ, ꯌꯦꯡꯂꯒ ꯂꯩ. ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯗꯨꯗꯁꯨ ꯑꯩꯕꯨ ꯄꯨꯁꯤꯟꯒꯦ ꯍꯥꯏꯔꯣ? ꯑꯝꯕꯤ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯤ. ꯅꯪꯅ ꯈꯔ ꯍꯪꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯑꯉꯥꯡꯗꯣ? ꯑꯄꯥꯝꯗ ꯈꯝꯕꯜꯂꯤꯅꯦꯅ ꯅꯣꯡꯇ ꯒꯦꯠꯀꯤ ꯃꯄꯥꯟꯗꯁꯨ ꯊꯣꯛꯍꯟꯗꯦꯗꯣ. ꯌꯦꯡꯉꯣ ꯀꯌꯥꯝ ꯋꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯏꯔꯝꯒꯅꯤꯗꯣ. ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ, ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ. ꯂꯟꯊꯣꯏꯕꯅ ꯇꯞꯅ, ꯑꯗꯨꯒ ꯀꯣꯟꯅ ꯆꯠꯁꯦ. ꯀꯗꯥꯏꯗ? ꯗꯨꯀꯥꯟꯗ, ꯐꯣꯟ ꯌꯣꯟꯐꯝꯗ. ꯐꯣꯟ ꯂꯩꯌꯨ ꯍꯥꯏꯗꯥꯏꯅꯦ ꯅꯆꯟꯅꯨꯄꯤꯒꯤ. ꯂꯩꯗꯧꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯅꯪꯅ ꯂꯩꯅꯤꯡꯕꯒꯤꯔꯥ? ꯑꯩꯅ ꯍꯥꯏꯕꯒꯤ ꯑꯣꯏꯔꯒꯗꯤ ꯂꯩꯔꯨꯔꯅꯨ. ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤ. ꯑꯁ ꯇꯥꯃꯣ, ꯆꯠꯂꯨ ꯌꯥꯔꯦ, ꯊꯧꯔꯣ. ꯅꯪꯅ ꯊꯧꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯀꯨꯝꯃꯣ, ꯑꯩ ꯊꯧꯔꯒꯦ. ꯂꯟꯊꯣꯏꯕꯅ ꯈꯤꯇꯪꯒ ꯁꯥꯎꯒꯠꯂꯞ ꯇꯧꯔꯛꯄꯗꯨꯗ ꯑꯝꯕꯤꯗꯨ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ, ꯐꯅꯤ ꯆꯠꯁꯤ. ꯑꯁꯨꯝꯅ ꯂꯟꯊꯣꯏꯕꯒꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯍꯜꯂꯤ ꯑꯝꯕꯤꯅ ꯋꯥꯔꯤ ꯁꯥꯖꯤꯟꯗꯨꯅ ꯄꯨꯛꯅꯤꯡ ꯑꯣꯜꯍꯜꯂꯤ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯂꯟꯊꯣꯏꯕꯁꯨ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ꯂꯥꯛꯂꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯏꯕꯪ ꯈꯨꯗꯤꯡ ꯀꯥꯎꯊꯣꯛꯄꯒꯨꯝ ꯐꯥꯎꯍꯜꯂꯤ. ꯑꯇꯥꯡꯕ ꯐꯣꯟ ꯅꯨꯄꯤꯅ ꯄꯥꯏꯕꯗ ꯂꯦꯝꯕ ꯑꯃ ꯂꯩꯔꯤ. ꯑꯝꯕꯤꯅ ꯈꯜꯂꯗꯨꯅ ꯁꯤꯝꯁꯨ ꯍꯥꯞꯂꯤ, ꯍꯥꯞꯄ ꯌꯥꯕ ꯏꯃꯨꯡꯒꯤ ꯅꯝꯕꯔꯈꯩꯁꯨ ꯍꯥꯞꯆꯤꯜꯂꯤ. ꯃꯇꯝꯗꯨ ꯈꯔ ꯃꯝꯂꯛꯂꯕ ꯃꯇꯝꯅꯤ. ꯑꯝꯕꯤ ꯒꯥꯔꯤ ꯊꯧꯅ ꯋꯥꯉꯥꯡ ꯐꯥꯎꯔꯛꯂꯤ. ꯊꯣꯏꯕ, ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯔꯗꯨꯅ, ꯏꯆꯟꯅꯨꯡꯁꯤꯗ ꯅꯈꯣꯏꯒꯤ ꯑꯕꯣꯛꯁꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯃꯗꯨꯗꯗꯤ ꯇꯧꯍꯟꯒꯨꯝꯁꯤ. ꯂꯟꯊꯣꯏꯕ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ. ꯕꯤꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤꯕ?
ꯍꯥꯟꯅ ꯁꯥꯎꯈꯤꯅꯨ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯈꯟꯅꯅꯕ ꯅꯠꯇꯦꯀꯣ ꯈꯟꯅꯁꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯂꯟꯊꯣꯏꯕ ꯋꯥꯗꯣ ꯇꯥꯅꯤꯡꯕꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯑꯕꯤꯃꯥꯅ ꯉꯁꯥꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯕꯤꯅꯥꯅ ꯅꯨꯡꯁꯤꯗ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯋꯥꯠꯇ ꯇꯝꯂꯤ ꯂꯟꯊꯣꯏꯕ ꯁꯥꯎꯅ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯧꯔꯛꯇꯦ ꯑꯩꯕꯨ ꯀꯔꯤꯒꯤ ꯈꯪꯍꯟꯗꯦ ꯁꯥꯎꯒꯅꯨ ꯇꯞꯊꯧ ꯊꯣꯏꯕ ꯀꯔꯤꯒꯤ ꯁꯥꯎꯗꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯨꯡꯁꯤꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯉꯥꯏꯈꯣ ꯃꯇꯝꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯉꯝꯅꯗꯦ ꯉꯁꯤꯗ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯂꯒ ꯃꯥꯅ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯕ ꯃꯥꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯐꯩ ꯑꯩꯅ ꯀꯩꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯕꯤꯅꯥ ꯅꯪ ꯌꯦꯡꯖꯧ ꯑꯕꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯁ ꯊꯣꯏꯕ ꯁꯥꯎꯗꯅ ꯏꯪꯅ ꯇꯞꯅ ꯇꯧ ꯀꯩꯗꯧꯒꯦ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤꯗꯤ ꯍꯣꯏꯗ ꯀꯔꯤꯁꯨ ꯈꯜꯂꯅꯨ ꯉꯁꯥꯏꯅ ꯍꯜꯂꯝꯃꯅꯤ ꯃꯥꯗꯤ ꯌꯨ ꯊꯛꯁꯤ ꯇꯥꯃꯣ ꯉꯁꯤꯗꯤ ꯏꯃꯨꯡ ꯂꯥꯟ ꯇꯧꯒꯦ ꯊꯧꯅꯥ ꯈꯔ ꯍꯥꯞꯀꯦ ꯑꯍꯥ ꯑꯩ ꯌꯨ ꯊꯛꯀꯅꯤ ꯑꯁ ꯃꯗꯨ ꯇꯧꯒꯅꯨ ꯊꯣꯏꯕ ꯇꯥꯃꯣ ꯄ꯭ꯂꯤꯖ ꯉꯁꯤ ꯈꯛꯇꯪ ꯑꯝꯕꯤ ꯐꯅ ꯀꯟꯅ ꯊꯦꯝꯖꯩ ꯑꯗꯨꯕꯨ ꯌꯥꯕꯤꯒꯗꯕ ꯃꯥꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯟꯊꯣꯏꯕꯅ ꯇꯧꯗꯨꯅ ꯅꯝꯗꯅ ꯌꯨ ꯄꯨꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯤ ꯂꯟꯊꯣꯏꯕ ꯌꯨꯗꯨ ꯍꯩꯗꯨꯅ ꯄꯪꯊꯛꯇ ꯊꯛꯂꯤ ꯑꯗꯨꯕꯨ ꯑꯕꯤꯗꯤ ꯀꯌꯥ ꯊꯛꯄ ꯅꯠꯇꯦ ꯊꯛꯄ ꯂꯦꯞꯅꯕ ꯊꯤꯡꯕꯁꯨ ꯌꯥꯗ꯭ꯔꯦ ꯌꯥꯔꯤꯃꯦ ꯅꯪꯕꯣ ꯂꯦꯞꯄꯣ ꯂꯟꯊꯣꯏꯕ ꯃꯔꯣꯜꯗꯨ ꯈꯣꯏꯔꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯆꯥꯛꯑꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯔꯥꯏꯕꯛ ꯊꯤꯍꯟꯈ꯭ꯔꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯑꯩꯅ ꯂꯩꯈꯥ ꯇꯥꯍꯟꯕꯤꯈ꯭ꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯪꯅ ꯀꯨꯏꯅ ꯊꯤꯖꯔꯛꯂꯕ ꯃꯇꯨꯡ ꯊꯥꯡꯅ ꯐꯪꯂꯛꯄꯤꯅꯤ ꯃꯥꯗꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯨꯝꯕ ꯑꯇꯥꯡꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯒꯤ ꯍꯅꯨꯕꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕꯤ ꯃꯤꯒꯤ ꯏ ꯊꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯊꯤ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯑꯃꯤꯇꯣꯡ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯑꯕꯤꯁꯨ ꯌꯨꯗꯨ ꯈꯔ ꯊꯛꯄꯗꯒꯤ ꯈꯔꯗꯤ ꯉꯥꯎꯔꯕꯅꯤ ꯂꯟꯊꯣꯏꯕ ꯃꯆꯤꯟꯅ ꯉꯥꯡꯕ ꯌꯥꯕ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯒ ꯅꯤꯁꯥꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯁꯣꯐꯥꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯑꯕꯤ ꯂꯟꯊꯣꯏꯕꯕꯨ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯍꯧꯗꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯐꯤ ꯑꯃ ꯁꯨꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯟꯊꯣꯏꯕ ꯌꯨꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯣꯕꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯊꯧꯗꯣꯛ ꯄꯨꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯍꯥꯏꯔꯛꯂꯤ ꯐꯣꯟꯗꯤ ꯅꯤꯡꯁꯦ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯃꯥꯅ ꯊꯤꯔꯤ ꯐꯣꯟꯗꯤ ꯂꯩꯕ ꯎꯗꯦ ꯅꯁꯥꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯟꯊꯣꯏꯕ ꯃꯁꯥꯗ ꯃꯥꯔꯒ ꯌꯦꯡꯕꯗ ꯃꯥꯒꯤ ꯐꯣꯟꯗꯤ ꯌꯥꯎꯔꯝꯃꯤ ꯉꯔꯥꯡ ꯂꯩꯈꯤꯕ ꯅꯨꯡꯁꯤꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯎꯔꯦ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯅ ꯗ꯭ꯔꯦꯁꯁꯤꯗ ꯂꯩꯔꯦ ꯍꯣꯡꯗꯣꯛꯂꯨꯔꯣ ꯃꯌꯥꯝ ꯂꯥꯛꯅꯕ ꯍꯧꯔꯅꯤ ꯄꯨꯡꯁꯦ ꯑꯣꯐꯤꯁ ꯑꯋꯥꯔ ꯌꯧꯔꯛꯂꯦ ꯂꯟꯊꯣꯏꯕ ꯈꯨꯗꯥꯡ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯌꯦꯡꯂꯤ ꯑꯗꯨꯒ ꯐꯤꯡꯅ ꯋꯥꯁꯔꯨꯝꯗ ꯅꯨꯡꯁꯤꯅ ꯄꯨꯔꯛꯄ ꯗ꯭ꯔꯦꯁ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯕ ꯍꯧꯔꯤ ꯐꯠꯇꯕ ꯐꯤ ꯊꯤꯔꯒ ꯂꯟꯊꯣꯏꯕꯅ ꯍꯟꯗꯣꯛꯈꯤꯕ ꯑꯗꯨ ꯇꯥꯁꯟꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯕ ꯍꯧꯏ ꯂꯟꯊꯣꯏꯕꯅ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡꯈꯠꯂꯤ इखंग खंगहौदना तौरक्पा थबक ओइबना नुंगसी लंथोइबगे मसादा तपनपना खंगबाय बाइसेली नुंगसिति तौरक्लिबा मतौदुदा ममित मना लाउथोक्तुना ngakni yengduna tingak adamak leikre लंथोइबा सु ngahang ngakni yengduna le ngahaki matu nungsi लंथोइबगे मसादगे तमना चथोरक्ली अदुबो लंथोइबना पाइकिबा मांगी खदांगदि थादोक्ता अदुमक चेना पाइरे नुंगसी tingak yengduna le लंथोइबा तपना खुदांगदु थादोकनिंदा थादोरक्ले ngahak anido kariso hainada tumin leithoktuna leine लंथोइबा खन कलप तवदुना कदौरino नुंगसी लंथोइबदा तपना इंगलगा इंगना तपना खमलक्ली चाइरि मोटली मयामसे लोइसनगे तौनी नथौनते नुंगसी ngakni ingladuna अतैनो उख्रदि ऑफिस मालरोई सनायुनै फैमिली ना सोइदन हाइनख्रनी
ꯂꯟꯊꯣꯏꯕ ꯁꯧꯔꯪꯅꯅ ꯅꯨꯡꯁꯤꯅ ꯄꯥꯏꯔꯤꯕ ꯐꯤꯗꯣ ꯃꯨꯜꯂꯒ ꯍꯥꯏꯔꯛꯂꯤ. ꯁꯤ ꯑꯩꯅ ꯇꯧꯕꯅꯤ. ꯅꯪꯉꯣꯟꯗ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯤ. ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯟꯊꯣꯏꯕ ꯐꯝꯊꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯥꯅ ꯑꯣꯊꯣꯛꯈꯤꯕꯒꯤ ꯁꯔꯨꯛꯇꯣ. ꯂꯟꯊꯣꯏꯕꯅ ꯃꯥꯅ ꯃꯊꯣꯡ ꯆꯥꯗꯅ ꯇꯧꯔꯨꯕ ꯊꯕꯛꯁꯦ ꯅꯨꯡꯁꯤꯕꯨ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯄꯥꯏꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ. ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ. ꯃꯇꯦꯛꯇꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯟꯊꯣꯏꯕ ꯍꯧꯒꯠꯀꯦ ꯇꯧꯔꯛꯂꯤ. ꯑꯗꯨꯒ ꯅꯨꯡꯁꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯌꯥꯔꯦ, ꯃꯈꯥ ꯇꯥꯕ ꯂꯣꯏꯁꯤꯜꯂꯣ. ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯟꯊꯣꯏꯕ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯤ. ꯆꯥꯛꯁꯦ ꯆꯥꯔꯗꯣꯏꯔꯥ? ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ ꯆꯥꯗ꯭ꯔꯤꯁꯦ. ꯉꯔꯪ ꯉꯥꯡꯗꯨꯅ ꯁꯣꯜꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯗꯣ ꯅꯨꯄꯤ ꯃꯥꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ. ꯁꯤꯗ ꯂꯩꯔꯦ, ꯆꯥꯛ ꯆꯥꯔꯣ, ꯀꯣꯟꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ. ꯂꯟꯊꯣꯏꯕꯁꯨ ꯍꯥꯏꯗꯨꯅ ꯁꯣꯐꯥꯗ ꯐꯝꯊꯗꯨꯅ ꯆꯥꯕꯗꯣ ꯍꯧꯔꯦ. ꯅꯨꯡꯁꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯂꯦꯞꯂꯤ ꯉꯥꯏꯍꯥꯛ. ꯑꯗꯨꯒ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯍꯥꯡꯕ ꯑꯃꯗ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯛꯂꯤ. ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ. ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯛꯑꯕ? ꯅꯨꯡꯁꯤ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯍꯥꯏꯔꯛꯂꯤ. ꯑꯗꯨꯗꯤ ꯆꯥꯁꯤꯜꯂꯛꯑꯣ. ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯝꯂꯤꯕ ꯃꯐꯝꯗꯨꯗ ꯍꯥꯏꯔꯞ ꯆꯠꯊꯣꯛꯇꯨꯅ ꯐꯝꯂꯤ. ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯥꯔꯅꯤ, ꯑꯩ ꯌꯨꯝꯗ ꯆꯥꯎꯔꯒꯦ. ꯂꯥꯎ, ꯈꯔ ꯆꯥꯎ ꯂꯥꯎ. ꯌꯥꯔꯦ, ꯅꯪ ꯑꯗꯨꯝ ꯆꯥꯔꯣ. ꯂꯟꯊꯣꯏꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯅꯨꯡꯁꯤ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯂꯤ. ꯇꯥꯃꯣ ꯑꯕꯤꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ, ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯂꯥꯛꯄꯅꯦ. ꯂꯟꯊꯣꯏꯕ ꯆꯥꯔꯝꯕ ꯆꯥꯛꯇ ꯂꯦꯞꯂꯒ ꯅꯨꯡꯁꯤꯗ ꯁꯧꯔꯞ ꯌꯦꯡꯈꯠꯂꯛꯂꯤ. ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ? ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨꯗ ꯈꯔ ꯀꯤꯔꯞ ꯇꯧꯅ ꯇꯞꯅ ꯈꯨꯝꯂꯛꯂꯤ. ꯆꯠꯄꯕꯨꯗꯤ ꯅꯦꯅꯦꯅ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯍꯧꯕꯅꯦ. ꯑꯗꯨꯗ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯟꯊꯣꯏꯕꯅ ꯀꯅꯥꯒ ꯂꯥꯛꯀꯦ ꯁꯤꯗ? ꯑꯩꯗꯤ ꯇꯥꯃꯣ ꯑꯕꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯣꯏꯅ ꯈꯜꯂꯨꯔꯦ. ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯒꯜꯂꯤꯗꯨꯕꯣ? ꯋꯥꯒ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗꯨꯗ. ꯂꯟꯊꯣꯏꯕ ꯆꯥꯛ ꯆꯥꯕꯒ ꯇꯣꯛꯂꯒ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯅꯨꯡꯁꯤ ꯇꯞꯅ ꯆꯦꯇꯥꯒꯤ ꯄꯣꯠꯆꯩ ꯑꯋꯥꯠꯄꯗꯣ ꯂꯩꯕ ꯆꯠꯀꯅꯤ ꯇꯧꯕꯗꯨꯗ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯂꯥꯏꯟ ꯒꯥꯔꯤꯗ ꯇꯣꯡꯅ ꯂꯥꯛꯏꯅꯤ. ꯂꯟꯊꯣꯏꯕ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯏꯃꯨꯡꯗꯨꯗ ꯅꯪꯒ ꯊꯕꯛ ꯆꯠꯃꯤꯟꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯣ? ꯀꯩꯊꯦꯜ ꯆꯠꯄꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯄꯨꯔꯒ ꯆꯠꯅꯕ꯭ꯔꯣ ꯍꯥ? ꯑꯗꯨꯏꯅꯗꯤ ꯑꯩ ꯈꯛꯇꯪ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯦ. ꯌꯥꯔꯦ, ꯈꯪꯉꯤ. ꯅꯪꯁꯨ ꯅꯁꯥꯒꯤ ꯅꯅꯤꯡꯇꯝꯕ ꯈꯔ ꯄꯥꯝꯖꯕꯅꯦ, ꯑꯩ ꯈꯪꯉꯤ. ꯍꯣꯏ, ꯑꯩꯅ ꯁꯣꯏꯕꯅꯦ. ꯃꯇꯨꯡ ꯏꯇꯣꯝꯇ ꯂꯥꯛꯂꯔꯣꯏ. ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯆꯤꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯣ? ꯅꯨꯡꯁꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯀꯩꯕꯣ? ꯂꯟꯊꯣꯏꯕ ꯋꯥꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ. ꯋꯥꯗꯤ ꯉꯥꯡꯗ ꯀꯣꯟꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯤ. ꯀꯩꯅꯣ ꯆꯥꯈꯣ. ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯑꯣꯏ. ꯅꯪ ꯊꯤꯟꯈ꯭ꯔꯅꯤ, ꯆꯠꯂꯣ. ꯂꯥꯎ, ꯑꯩ ꯑꯉꯥꯡꯗ ꯊꯤꯟꯍꯟꯒꯦ. ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ, ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ. ꯂꯟꯊꯣꯏꯕ ꯁꯧꯔꯞ ꯇꯧꯅ ꯌꯦꯡꯂꯛꯂꯤ. ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨ ꯎꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ. ꯍꯣꯏ, ꯊꯤꯜꯍꯜꯂꯣ ꯌꯨꯝ ꯐꯥꯎꯕ. ꯅꯨꯡꯁꯤ ꯆꯠꯈꯤꯒꯦ ꯇꯧꯏ. ꯅꯨꯡꯁꯤ ꯇꯞꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯤ. ꯂꯟꯊꯣꯏꯕ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯂꯧꯔꯗꯨꯅ ꯅꯨꯡꯁꯤꯗ ꯄꯤꯔꯛꯂꯤ. ꯅꯨꯡꯁꯤ ꯕꯣꯛꯁꯇꯨ ꯂꯧꯔꯗꯨꯅ ꯀꯩꯅꯣ ꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯎꯔꯦ ꯐꯣꯟꯅꯤ ꯍꯥꯏꯕꯗꯨ. ꯀꯅꯥꯒꯤ ꯐꯣꯟꯅꯣ? ꯂꯟꯊꯣꯏꯕ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯏꯟꯗꯣꯝꯆꯥ ꯔꯥꯅꯤꯒꯤꯅꯤ, ꯑꯩꯅ ꯂꯩꯕꯤꯕꯅꯤ. ꯅꯨꯡꯁꯤ ꯈꯥꯝꯕ ꯅꯪꯍꯧꯗ ꯐꯠ ꯅꯣꯛꯊꯣꯛꯂꯨꯏ. ꯂꯟꯊꯣꯏꯕꯁꯨ ꯁꯧꯔꯞ ꯌꯦꯡꯂꯛꯂꯤ. ꯅꯨꯡꯁꯤ ꯅꯣꯛꯄꯗꯨ ꯂꯦꯞꯂꯗꯨꯅ ꯑꯍꯤꯡꯒꯤ? ꯍꯣꯏ, ꯅꯪꯒꯤ. ꯑꯍꯤꯡꯒꯤꯗꯤ ꯀꯩꯒꯤ? ꯄꯞꯖꯤ ꯁꯥꯟꯅꯕ ꯇꯝꯃꯣ, ꯂꯨꯗꯣꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯁꯥꯟꯅꯕ. ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯄꯗꯤ ꯅꯣꯛꯅꯤꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯎꯁꯤꯠꯇꯦ ꯍꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯪꯖꯤꯜꯂꯤ. ꯑꯩꯗꯤ ꯄꯥꯏꯅꯤꯡꯗꯦ. ꯂꯩꯔꯛꯑꯕꯅꯤꯅ ꯄꯥꯏꯗ ꯌꯥꯔꯣꯏ. ꯃꯁꯤ ꯄꯥꯏꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇꯦ. ꯂꯟꯊꯣꯏꯕ ꯁꯧꯔꯞ ꯇꯧꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ, ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯧꯒꯦ ꯇꯧꯏ. ꯅꯨꯡꯁꯤꯅ ꯐꯣꯟꯗꯨ ꯕꯦꯛꯇ ꯁꯠ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ.
Lanthoi ba sauning maidan taduna khara lapta Nungsi matungda inarakli. Nungsi makha yauduna gari kaage tawbada Lanthoi ba yengnaga tapna hairakli. Yumda lakbiyo. Cheta hoi bok hoina khangkhrabadi soidana sauni. Aina maram oiraga kairaba yumse. Ai hena kai tharakpa saktamdo yengba ngamlaroi. Sauninglabasu sauningna warauраbasu warauna. Madam kharatang oirabasu khangbiyo. Pumnamak soidana kokiba matam lakani. Wado hairamnaga gari tongduna chatkre. Lanthoi ba chamamnana lehauri. Kaino amuk mana khalaga hairamliba wasina. Lanthoi ba makok hairap naladuna machina nokfet tawraga soli. Khangdeda nubina khoigi haidokdaba phongdokdaba aronba makhalgi wado. Pokningda leiba aronba wasa haidokdraso khanghanba ngamba machine ga leiradine ai soidana leini he. Aduga nangi pokningda leiba wado loina khangnaba. Asumna ngai hagleptuna Nungsina chatkibadu yengduna leiramnaba matong office manungda changkhre. Nungsisu yum yograkduna gate dagi changlakpada happy thariba hauriba leising adugi makhongda chinta tawduna phamduna leiribadu urami. Nungsi happy gi manakta changsinduna harau harau kawrai. Ma happy khonjal dugi maikai dienglakli nungmi tawduna ha nangbo thoibagi manakta yawrabo. Anu kaidawramino masida gari su tawdeda sum phamlambani. Ma hakjang ngamdabro thawai su nangaitaba male. Happy nukmi ga tawaduna ma ba kaisu tawdeda naba kayaba nateda. Hairo gari tawrage engonda walo chanuko. Gari su tawdemi aiba nang tamodo namadudane wakal khara nungaitamni. Ando mande jaksu chadi ngasai. Andadi janingda tawbani. Cheta hoi chatkraba. Masu chatkanina haibadaine. Chatbado sum tansilaklaba ngasidi. Ma hayo kaitawrage.